IRANG ASINA MARAM OIRAGA border town Moreh Dagi Lanjellaktuna TONGAN-TONGANBA relief camp ta Changjapham Louriba MEETEI PHURUP ke Meeoi Tarahumdoi MASHAGI ANABANA MARAM OIRAGA Leikhidre HAIRI Hiramasigi matangda pressna fangba pawmaki matung ina Wangjing Kodongpokpi sports complex ta hangba relief camp ta Changjapham Louriba border town Moreh Dagi Lanjellakpa inmate Mari Leikhidre Khangbuk ASINA manung chana laiba Lamding Higher Secondary School da hangba relief camp ta Changjapham Louramba inmate ahum Akampat ki Ideal Girls College da hangba relief camp ta Changjapham Louramba inmate manga amate mayang Imphal da laiba UFO relief camp ta ke inmate ama tharaga hauzik fawpada Moreh ki inmate punna tarahumdoi Leikhidre masige iroinana hauzik RIMS hospital da fibam soklaba kidney amasong cancer patient khara amaso laying chatharaga leire amaromda Manipur ki IRANG asi athubada loishinduna masagi maramdam oriba border town Moreh da amuk hanna khunda laita hanbiyo haina Lamding Higher Secondary School da hangba relief camp ta Changjapham Louribe leisam theng tameng leima kobe inmate amana lenga ki pukning chingsilakle ana aye kaya yauksilakpana maram oirakanda Moreh dagi lakpa lilikpem da leijariba Moreh gi MEETEI sing Meeoi 16 sure leigitaba kaya amasu anaba kaya maipuna duna hospital chatpa leptri marak asida paisagi awaba kaya amasu lanjellaktuna leiriba inmate singi awaba mayoknari ngasigi paliba sarkar amadi leingak asina relief camp singda leiriba awaba taraba miyam prajabu yengsinbiduna makoibu mateng khara pangbiyo haibasi ngasi sarkar gi maigaida thamjari